ngasi phong ki batungan tungan ba manipuri si phong sing digi maru ebi ipau sing miam na thamji ahan bada Rajesh Kumar na chief secretary obi gi matam tha taruk sangdok lagani Manipur Tripura gi kedar gi IS 1988 Dr. Rajesh Kumar na Manipur gi chief secretary obi gi matam sali ba tha sigi kuntraga mathoida loiragani makata na Manipur gi chief secretary oina na thabak tawbagi matam tha taruk sangdok lagani Press na pangmo pauhi likula magi matungina Ministry of Personal Public Grievances and Pension na ayaba pirakhibaga loina na Manipur lenga ki Department of Personal and Administrative Reforms Personal Division na ngasi nomini gi manungda sabsab order tholagan hari Dr. Rajesh Kumar na kumsing English ngani ka kun gi July kuntraga mathoida matam loiraba Dr. Suresh Babu gi muchinduna Chief Secretary oirakhiba matung sai sigi August da matam loirakpadi gi me tarago humdoida Manipur lenga na Rajesh Kumar gi thabak tawbagi matam tha taruk sangdokto thawpurakibani adomaina ma tha taruk ki matam adu satliba sai sigi December kuntraga mathoida matam loirakpadi makata na thawpuhon na thawsul pekhalakibani sohaidi makasa tarak poina to papaw khrana Tripura gi Assembly Mikhal Central Forcing thunglaba hore Tangsai gi angan mara pangtokadaba awang nungpo ki state sigi Assembly Mikhal ga mari lainana Tripura da Central Paramilitary Forcing thunglaba hore haina Senior Police Officer amana ngasi phongdokre lakriba Mikhal asi shanti oina masum phajana pangtokpa ngamnabagi dama state sida Central Reserve Police Force Border Security Force Indo-Tibetans Border Police amasum Central Industrial Security Force in companies ahumrom deploy tawgadoribani official duna haiki ngarang state sida Central Reserve Police Force CRPF company manga thunglari amadi atopa company yankai amasu house state sida lakpagi lambida leibaga loinana makhoi bu mathang pung nifugo nipan sigi manungda thunglaraba yai thazari mathangi sayol phau bdari pun Central Paramilitary Force company sa marum state sida yorlagani haina phongdok laduna makna haiki hairiba force ngasi leiba sigi tungan mafam singdagi lakadabani official duna haiki lakriba miye asigi damak security section tharang kangkatnaba Central Force ngasi district ki darkar gi matung ina deploy tawgani English ngani ga taragani pana pangtoki ba state sigi mamangi Assembly Mikhal dasu Central Force companies ahum deploy tawkibani Central Force ngasida darkar roiba mating kudimo panganana ba district administration singa kankhre nisu phongdok laduna official dunaki makoi police station singda ATS tawgani amadi Mikhal numita posting booth singa deploy tawbagi thabakta area domination exercise pangtokpa masum political releasing ngaksen magi thabak su tawgani hairi hana pausna makhatana phongdorakli atopa pawmana Mesina English ngani ga kungo homdor gi Belendor phangani haina Lewandowski na thazari handa Qatar na yumbu oiduna pangthoki ba FIFA World Cup 2022 da Argentina na title lokraba matung Lionel Messi na kumza English ngani ga kungo homdor gi Ballon d'Or lamjel da mangzil thari haina Robert Lewandowski na phongdokre Messi amadi Lewandowski na handaki World Cup hakthingna lamba tawna khibaga loinana match aduda Argentina na Poland bu goal ani 0 da maithiba piki Messi na Argentina ga loinana World Cup ki title laukrabana makna record oina nipalak suba Ballon d'Or su phangnabagi favorite oidi haina Poland gi striker Lewandowski na makhataki magna football gi pothadringai mamangda Messi ga loinana sanaminaba pame henasu palladuna Robert Lewandowski na hai Sapmanaba club amada sanaba player amadigi hena leirambati yai dubu season asida kanana Ballon d'Or logani haibigi maraibak lepnabagi dama World Cup ti amakhaktani aduna Lionel Messi na hauzik lamjel asida mangzil thana leiri Lionel Messi na mathang saida Barcelona da amu halaklaba yai haina miyamna ngangna duna lakribaga loinana Robert Lewandowski gi wap maduna hanagi sakliba mayeduri gi haijanbagum oina thokre panbayabadi Messi na Lewandowski bu tungoinaram laga kumza English ngani ga kunga mathoita ma ki tare laksuba Ballon d'Or phangkhibani loinana Lewandowski na lusingduna Bayern Munich bu kumza English ngani ga kunda UEFA Champions League ki title lawna khibadigi Poland striker aduna Ballon d'Or phangnabigi favorite oikhi amasum France football na Messi bu malemda khwaidigi fazaba player oina khangat khibada miyoi kyana ningma kaina khibadana dana Messi masamuna su Lewandowski ni award adu phangbada matik chai haina phungdoki adu bahawjukti babok singi favorite oiriba Messi na mathang sai award asi amuhana launabigi lamjel da mangjil thakre
legendary forward asina handak World Cup ta anoba puari ama semkibaga loinana knockout ki match khudimakta goal sanba ahanba player oiduna Golden Boot ki award lauki haideni su pausina makhatana su phongdorakli loisilak poina ten ma pau khraga myam na tintang thamjage aina yadaba nungmei sapham thugaikhre Uttar Pradesh ki Banda district aina yadaba nungmei sapham ama thugaikibaga loinana miyo ama su phare haina police ngasi phongdokhre Bangi Superintendent of Police Abindana Phongdokpagi matungina akaknaba pau phangmadagi ngarang police na district sigi Marauli khunggang satakhiba red amada nungmei sapham du thugaihibani mafam duragi nungmei sabada sizinaba machine singi mathakta nungmei amasum nungmei maru kayamuk phangbaga loinana miyoe amasu phakhen suma na phongdokli pharaba miyoe dugi maming Amrit Beswarma kawi haina phongdokladun ASP naiki pharaba accused asinama country made pistol sing saraga criminal sing the yuan bagi thabak tawi haiba yazare suhaidi mana hauzu phawb nungmei kya yamna yuan khrabagi haiba du khangdokna ba makhatana thigat bagi thabak sathari haina su ASP na phongdok li haina pausna su makhata rakli amaromnana Noida gi factory digi angang mapan kankhre haidi Noida da leiba Pirol gi factory amada aina yadaba mongna thabak toholamba angang mapan Gautam Buddha Nagar Police ki Anti-Human Trafficking Unit AHTU na kankhre haina su official sinanga si phongdokre official singdugi matungina akaknaba pau phangmadagi ngarang AHTU na sathaba rate amada Noida gi sector humfuga manga da leiba factory adudagi angang singa du kankhibani Angang singadugi manungda tarukna nupi masani amasum ahumna nupa masani haina phongdokladuna official singduna haki makhoi Uttar Pradesh amasum Bihar gi tuan mafam singdagini AHTU gi in charge Binod Panwarna PTI da haki ngarangi red aduda Child Welfare Committee amasum sideline gi official singsu saruk yaki haidi amaramda official amana phongdokpagi matung ina sayesigi oina house phawbada AHTU na angang humdra rom kankhre su pausna makhatana phongdorakli tentang na topa paw mana Jammu da kapna bra truck amada lakpa terrorist marisi da haidi Jammu da ngasi ayu angan mala tanja sanarubadagi thokiba numai kapna bagi thawdo amada Pakistan dagi lo na sanglaklaba matung truck amada Kashmir tamna lakhiba khulai matik sana paiba terrorist mari security force na khatkre su senior police official amana phongdokre Masi lakliba Republic Day gi mangoinan asawba mai pakpa amani haina sumangna phongdokli Additional Director General of Police Jammu Zone Mukesh Singana phongdokpagi matungina numai kapna bagi thawdo du ngasi pung 3 makhairom tawada Jammu Srinagar National Highway paningda Srida bypass area da leiba tawi thong manata thokhibana ni su pausna pali thawdok thopam du Army gi Tiger Division gi General Officer Commanding Major General Gaurav Gautam Galoinana Pamising the Wangang Bada Singhan Hikit Truck Adudigi terrorist Mariga Shibak Sang Sing Panglan su Paush Makatana Fondurakli Like Hidraba terrorist in Adudigi AKS rifle Tared M4 rifle Ama Pistol Amas Yam Laban Maru Sing Pankan su Mang Fondoki Ado Hausko in the Miam Paush Matanga Solution Jaragama Sumiam Puna no Babdet Namina Senesu Senelusuki Makedi Miang from Tamzari